Hello guys, mauruꯞꯁꯤꯡꯕꯨ ꯃꯉꯥꯟꯇꯦꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯝꯅ ꯎꯆꯔꯤ. ꯃꯉꯥꯟꯇꯦꯛꯅ ꯉꯁꯤꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯈꯜ ꯑꯃꯅꯤ. ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯗꯥꯏꯁ ꯀꯤꯡ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯅꯤ. ꯗꯥꯏꯁ ꯀꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯖꯒꯦ. ꯃꯌꯥꯝꯅ ꯃꯔꯨꯞꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯔꯤꯛ ꯆꯨꯝꯅ ꯌꯦꯡꯕꯤꯌꯨ, ꯁ꯭ꯀꯤꯞ ꯇꯧꯗꯅ. ꯀꯔꯝꯍꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯤꯞ ꯇꯧꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯊꯣꯛꯀꯅꯤ. ꯗꯥꯏꯁ ꯀꯤꯡꯁꯤ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤ. ꯗꯥꯏꯁ ꯀꯤꯡ ꯆꯪꯉ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ. ꯃꯁꯤꯗ ꯂꯩꯔꯤꯕ ꯒꯦꯝ ꯂꯩꯔꯦ. ꯑꯗꯒꯤ ꯒꯦꯝꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯨꯗꯣ ꯁꯥꯟꯅꯔꯒ ꯂꯨꯗꯣꯁꯤꯗ ꯇꯥꯕ ꯄꯩꯁꯥ ꯄꯣꯏꯟꯗꯨꯅ ꯑꯩꯈꯣꯏ ꯄꯣꯏꯟ ꯀꯥꯔꯒ ꯄꯩꯁꯥ ꯐꯪꯕꯅꯤ. ꯑꯗꯨꯗꯨꯒ ꯁꯤ ꯔꯤꯗꯤꯝꯁꯤꯅ ꯄꯩꯁꯥ ꯂꯧꯊꯣꯛꯐꯝꯅꯤ. ꯑꯗꯨꯒ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯁꯤꯗꯒꯤ ꯐꯤꯜ, ꯀꯥꯞꯆꯥ ꯑꯦꯟ ꯑꯔꯜ ꯍꯥꯏꯔꯤꯕꯁꯤꯗꯅꯤ. ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯇꯣꯞꯄꯁꯨ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯃꯣꯔ ꯑꯥꯔꯅꯤꯡ ꯑꯦꯞ ꯍꯥꯏꯁꯤ ꯆꯪꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯔꯤꯐꯔ ꯇꯧꯈꯤꯕ ꯃꯤ ꯑꯩꯒꯤ ꯇꯤꯝ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯂꯩꯔꯤꯕ ꯔꯤꯐꯔꯦꯟ ꯇꯤꯝ ꯑꯁꯤꯗ ꯌꯦꯡꯒꯗꯕꯅꯤ. ꯑꯇꯣꯞꯄ ꯐ꯭ꯔꯦꯟꯁꯤꯡꯗ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯌꯔ ꯇꯧꯕꯁꯨ ꯄꯩꯁꯥ ꯐꯪꯉꯤ. ꯁꯤꯌꯔ ꯇꯧꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯤꯡ ꯔꯤꯐꯔꯦꯟ ꯀꯣꯗꯁꯦ ꯇꯧꯔꯒ ꯄꯩꯁꯥ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯣꯏꯟ 3 ꯐꯪꯅꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯣꯏꯟ 3 ꯀꯥꯔꯛꯀꯅꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯉꯣꯟꯗ ꯔꯤꯐꯔꯦꯟ ꯀꯌꯥ ꯍꯥꯞꯄꯒ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕ ꯑꯇꯣꯞꯄ ꯐ꯭ꯔꯦꯟꯁꯤꯡꯁꯨ ꯃꯉꯣꯟꯗꯁꯨ ꯄꯩꯁꯥ ꯐꯪꯅꯤ. ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯤꯌꯔ ꯑꯦꯟ ꯑꯔꯟꯁꯤꯗ ꯆꯪꯒꯗꯕ. ꯑꯗꯨ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯩ ꯄꯩꯁꯥ ꯀꯌꯥ ꯇꯥꯜꯂꯦ, ꯀꯔꯝꯕ ꯁꯤꯖꯤꯟꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯔꯟ ꯗꯤꯇꯦꯜꯁꯤ ꯆꯪꯒꯗꯕ. ꯃꯁꯤꯅꯤ ꯃꯔꯨ ꯑꯣꯏꯕ ꯃꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ. ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯃꯐꯝꯗꯤ ꯁꯤꯒꯤ ꯐꯤꯜ, ꯀꯥꯞꯆꯥ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯁꯤꯗ ꯆꯪꯃꯤꯟꯅꯔ ꯌꯦꯡꯁꯤ. ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯆꯪꯉ ꯌꯦꯡꯁꯤ. ꯁꯤ ꯆꯪꯉꯦ. 3 ꯁꯦꯀꯦꯟ ꯉꯥꯏꯌꯣ ꯍꯥꯏꯔꯦ. ꯑꯦꯁ ꯑꯃ ꯂꯥꯛꯑꯦ. ꯑꯦꯁꯁꯦ ꯀꯛꯊꯠꯆꯒꯦ. ꯑꯗꯣ 3 ꯁꯦꯀꯦꯟ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ 7x7 ꯍꯥꯏꯕꯗꯤ 7ꯒ ꯄꯨꯔꯤꯅꯔꯒ ꯀꯌꯥ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ. ꯃꯁꯤ ꯁꯣꯜꯞ ꯇꯧ ꯍꯥꯏꯅꯤ. ꯁꯤꯗ ꯂꯩꯔꯦ 7x7 ꯁꯤꯗ ꯂꯩꯔꯦ. ꯃꯁꯤ ꯀꯥꯏꯗ ꯃꯦꯟꯒꯗꯒꯦ ꯍꯥꯏꯔꯒꯅ ꯁꯤ ꯏꯟꯇꯔ ꯗ ꯀꯥꯞꯆꯥ ꯚꯦꯂꯨ ꯑꯅ ꯊꯥꯏꯁꯦ. ꯃꯁꯤꯗ ꯚꯦꯂꯨ ꯇꯧꯔꯒ ꯚꯦꯂꯤꯗꯦꯠ ꯅꯝꯕꯤꯒꯗꯕꯅꯤ. ꯚꯦꯂꯤꯗꯦꯠ ꯑꯅ ꯊꯥꯏꯁꯤꯗ ꯅꯝꯕꯤꯒꯗꯕꯅꯤ. ꯑꯗꯣ ꯁꯤ ꯅꯝꯒꯦ. ꯄꯩꯁꯥ ꯐꯪꯉꯤ ꯈꯪꯗꯦ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯁꯤ ꯑꯩ 7x7ꯗꯤ 49ꯅꯤ. 49 ꯅꯝꯃꯒꯦ. ꯑꯩ ꯍꯣꯜ ꯇꯧꯔꯦ. 0.0 ꯄꯩꯁꯦ ꯐꯪꯉꯦ ꯑꯩ ꯍꯧꯖꯤꯛ. ꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯈꯤꯕꯗ ꯐꯪꯕ ꯄꯩꯁꯥꯗꯨꯅꯤ ꯃꯁꯦ. ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯗꯕꯅꯤ. ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯌꯥꯝ ꯆꯝꯃꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯝꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯁꯦꯀꯦꯟ ꯈꯔ ꯆꯣꯡꯍꯜꯂꯒ ꯑꯦꯗꯚꯔꯇꯥꯏꯁ ꯈꯔ ꯂꯥꯛꯏꯁꯤꯗꯒꯤ ꯔꯤꯚꯤꯅ꯭ꯌꯨꯁꯤꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯐꯪꯕꯅꯤ. ꯑꯗꯣ ꯃꯁꯤ ꯔꯤꯗꯤꯝ ꯇꯧꯒꯦ, ꯄꯩꯁꯥ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯄꯦꯇꯤꯑꯦꯝꯒꯤ ꯊ꯭ꯔꯨꯗ ꯂꯧꯊꯣꯛꯀꯗꯕꯅꯤ. ꯑꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ. ꯃꯁꯤꯗ ꯂꯥꯛꯏꯁꯤꯅ 6x2 ꯑꯗꯨꯗꯤ 12 ꯇꯥꯔꯦ. 12ꯁꯦ ꯅꯝꯖꯒꯦ. 12 ꯅꯝꯃꯒ ꯚꯦꯂꯤꯗꯦꯠ ꯇꯧꯒꯦ. ꯑꯗꯣ ꯍꯧꯖꯤꯛ ꯉꯝꯃꯦ. ꯍꯧꯖꯤꯛ ꯑꯩ ꯄꯩꯁꯦ 4 ꯐꯪꯉꯦ. ꯑꯣꯀꯦ. ꯑꯗꯣ ꯃꯣꯏ 6 ꯁꯦꯀꯦꯟ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯃꯁꯤꯒꯤ ꯔꯤꯚꯤꯅ꯭ꯌꯨꯗꯨꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯐꯪꯕꯅꯤ. ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ. ꯂꯣꯏꯅꯅ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ. ꯑꯗꯣ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ. ꯃꯁꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯃꯇꯥꯡꯁꯤ ꯁꯤꯗ ꯔꯤꯗꯤꯝ ꯑꯅ ꯊꯥꯏ ꯁꯤꯗ ꯆꯪꯒꯗꯕꯅꯤ. ꯃꯁꯤ ꯃꯤꯅꯤꯃꯝ ꯔꯤꯗꯤꯝ ꯑꯦꯃꯥꯎꯟꯁꯦ ꯂꯨꯄꯥ 25 ꯑꯣꯏꯒꯗꯕ. ꯆꯪꯉ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯗꯣ ꯃꯁꯤ ꯃꯤꯅꯤꯃꯝ ꯔꯤꯗꯤꯝ ꯑꯦꯃꯥꯎꯟꯁꯤ ꯑꯩꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯂꯨꯄꯥ 17.18 ꯄꯩꯁꯦ ꯂꯩꯔꯦ. ꯑꯗꯣ ꯃꯁꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯒꯤ ꯁꯤꯒꯤ ꯔꯤꯗꯤꯝ ꯃꯅꯤꯁꯦ 25 ꯄꯩꯁꯥ ꯑꯣꯏꯒꯗꯕ, ꯄꯩꯁꯦ ꯑꯣꯏꯒꯗꯕ, 25 ꯃꯅꯤ ꯔꯨꯄꯤꯁ ꯑꯣꯏꯒꯗꯕ. ꯑꯗꯣ 25 ꯔꯨꯄꯤꯁ ꯁꯨꯗꯕꯅꯤꯅ ꯑꯩ ꯔꯤꯗꯤꯝ ꯇꯧꯕꯗꯤ ꯎꯠꯆꯔꯔꯣꯏ. ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯅ ꯍꯥꯟꯈ꯭ꯔꯦ. ꯑꯩ ꯁꯣꯏꯗꯅ ꯔꯤꯗꯤꯝ ꯇꯧꯒꯦꯅ ꯔꯤꯗꯤꯝ ꯇꯧꯔꯒ ꯎꯠꯆꯒꯦꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯣ ꯃꯔꯨꯞꯁꯤꯡꯁꯨ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯒ
ꯃꯦꯊꯃꯦꯇꯤꯛ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯟ ꯇꯥꯕ ꯌꯥꯕ ꯃꯐꯝꯅꯤ ꯉꯥꯏꯍꯥꯛ ꯆꯪꯕ ꯃꯇꯝꯗ꯫ ꯑꯗꯣ ꯒꯦꯝꯁꯤꯗ ꯆꯪꯉꯒꯁꯨ ꯁꯤꯒꯤ ꯒꯦꯝꯁꯤꯗ ꯆꯪꯉꯒꯁꯨ ꯂꯨꯗꯣ ꯁꯨꯝ ꯎꯪꯉꯒ ꯑꯗꯒꯤ ꯑꯗꯨꯗ ꯇꯥꯕ ꯄꯣꯏꯟ ꯈꯔ ꯑꯗꯨꯝ ꯐꯪꯉꯤ꯫ ꯑꯗꯣ ꯃꯁꯤꯗꯤ ꯑꯩ ꯁꯤꯖꯤꯟꯅꯗꯦ꯫ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯁꯤꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅ ꯁꯤꯒꯤ ꯐꯤꯜ ꯀꯥꯞꯆꯥ ꯑꯦꯟ ꯑꯥꯔꯜ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯃꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯑꯦꯞ ꯑꯁꯤꯒꯤ ꯂꯤꯡ ꯑꯩ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ, ꯔꯤꯐꯔꯦꯟꯁ ꯀꯣꯗꯇꯣ ꯍꯥꯞꯆꯔꯛꯀꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯔꯤꯐꯔꯦꯟꯁ ꯀꯣꯗꯇꯒꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒ ꯍꯦꯛ ꯏꯟꯁꯇꯣꯜ ꯇꯧꯕꯒ ꯄꯩꯁꯥ ꯕꯣꯅꯁ ꯐꯪꯅꯤ꯫ ꯑꯗꯨꯒ ꯔꯤꯐꯔꯦꯟꯁ ꯀꯣꯗ ꯍꯥꯞꯄꯤꯗꯕ ꯇꯥꯔꯒꯅ ꯄꯩꯁꯥ ꯐꯪꯉꯣꯏ꯫ ꯔꯤꯐꯔꯦꯟꯁ ꯀꯣꯗꯁꯦ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯨ, ꯑꯗꯨꯒ ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯣ, ꯑꯗꯨ ꯁꯤꯖꯤꯟꯅꯕꯤꯌꯣ, ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯕꯤꯌꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯉꯥꯟ ꯇꯦꯛꯅ ꯃꯔꯨꯞꯁꯤꯡꯗꯒꯤ ꯀꯥꯟꯅꯅꯕ ꯊꯝꯖꯔꯤ꯫